Hello, I giving Baboyna my rakpum. Naham Pomus the Esorbu wapau tana bugida maglak piba and sigida magatatari. Agi prathnadi, Nahan attack the wapau and sigima palna, Esorbu and Nungsiva, Amasung Mahaki me, Aduga Mahaki singlup in Nungsiva sin. The Wahana Nahakin from the Nolukchoning Badudi, Nahan attack the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makap one pam tokpa Adugi Mahotisilandigan. Adu wapau sigima palna. Nagising lupa hinanung siba, nagising lupa musing hinanung siba, adu quite maruina, Esorbu matik mangalig na maghingba punsi the chakot badu, eki prathanani. Ibang umaki wapau, taminas. Ephesians Ephesians pada bahum pada kun nama sungkun mathoy. Ephesians chapter 3 verses 20 and 21. Eikhoigi nung thabak tawriba pangal adugi matungina eikhoina nizaba amasung khanjaba adudagi yamna hena thabak tawbiba ngamba mangonda singlupta amasung Krista Jisuda matam pumnamaki oina Miron pumnamakta matik mangal mangonda oisanu. Amen. Ipaisor naki wahai asigi mapal so ekhona nonda thagat kadoba thagat pada matik chaba thagat pham thokpa wangna thangat kadoba amasung wangna thagat pham thokpa nahakpu pot pumnamaktage aikhoi isadagi hen wang thang katuba amasung nakin matik mangalam sung naki pangal khudingmak sing adu uzaraga nahak pu thagchabagi punsidu hingzagaduba khudingmak sing adu nahaki wahai gi mapal aikhoi butpi Ruisor Krista ko butpi nahaki pangal aikhoi buhanbi aikhoi pap sing takpi adu aikhoi buhanbi thawai semui thabak sugi mapal na thawai semui pangal na thawai semui pangal na Yesu Kristi ng Yesu ng Yesu ibani. Amen. Sila lang sa ako ng layribang matam. Ako ng hingliba tayong policy. It's a world of I. Aigi. Aihaki. Hai ba tayong policy. Tawag haba khudingmak tagi horaga chat pa mapam khudingmak yeng ba yeng khudingmak sing adu aingonda me focused ai ngakten social media ra yengse Instagram Facebook YouTube WhatsApp ki status sing post sing khudima se kar gidam no kar ma know how do we know that we are living in a world of me focused aingonda yengbiu aine torise yengbiu ai gi aphabadu yengbiu ai aphabadu thagatlu aingonda like pibiu aingonda comment pibiu Harbis nang amusungay na kun hingliba tayong palsada yamna mayek sing na upa phangba pot ngaktane hiram ngaktane hingnari moong khudingmak sing ase adu harbis nang amusungay su yaudaba nate adu aikoi hojik hingliba samas amasung chanabi khudingmak sing ase aikoi isana isabu wang thangatchaba high self esteem ko isana isase karino moina khanjaba adu yamna mamalaiba amugumna khanjaba Mi khudingmak sing ase ai mangaire phaba ai mangaire ningthijaba ai mangaire sak phajaba ai mangaire larik haiba ai mangaire phaba thabak tawba aduna khudingmak sing do tawbo orba mayam aibu nungsibi pham thoi mayam aibu thagat pham thoi mayam gi thagat phambada matik chai mayam na aphaba mayam ai gimda aphaba ngangri bodo ai phaba gi ai matik chaba gi loimak ai amasung ai Aduga hingliba mi sing ase marakta mi kayamar amanadi many care more about how people talk about my goodness than how I praise other Aigi maramda mi na kari apaba ngangnaribage haina haibaduna aina mi sing apabu thagat pamasung aina mi sing thaganing bagi apam adudagi hena lumna law matam
ayam mising aduga thabak ama to boy bataragesu hiram ama da leiba boy bataragesu mising bu thar bim to khudingmak sing se we are living in a praise expected culture khudingmak sing mi gi marakta ai mungsu khwaidagi ai gi akoibada leigadoba ai gi marup singsu ai gi akoibada ai social media gi marup singsu ai gi akoibada like comment share subscribe aduna ai value da koin mi sing aibu kayam masa khangrabage mi sing aibu kayam thaglabage mi sing aibu kayam urabage ai gi thabak se kayam mayam gi mamangda mangam chatlabage adubu hangba yabo hangdisin haiba khudingmak sing ase aduga haiba punsi mahing ai afaba ai buthag pigado haiba wakhalon ase Christian amoine kun hingpam to punsi dura aduga ai khoi ase ai gi marup sing ai gi akob leiba mayam sing ai social media gi friends sing circle khudimak sing aduna thagat piba pamba maong da uthok na bagida khot nei punsi mahing ase thajaba ama oina ai khoni hingpam thokpa dur aduga adu nattaba oiba target aduga bible gi matu adu natte kramana ko hingani ai khoi isa dagi amasung hiram khudingmak ti thagat ka do kanano aduga ai khoina hingliba punsi asina wang thangat ka doba amasung ai isagi aphabagi matang da wari sabadagi haiba hiram haiba kanagumba asigi maramda aphaba saba or magi matang da thagat ka doba adu kanano to whom should we praise above all and above self hairu hangsing asigi paukum sing asigi numde khone pamida khrab efisa pandu ahum pada kundagina kunma thoya sida aphaba wapau sandokpa paukhon chatpa polna mayek sengna thajaba singda ikhoda takpi aduga haiba se efisa tare be thajaba sing adu dusune aduga hojiki matamda ikhoida aduga mahangna paukhon chatpa polna pada pandu ahum gi pada kunnamasung kunma thoya sida mahangna Esorbu thagatlu mong loisilibas it is right appropriate and well deserved direction of praise to God aduna hairiba thagatpa nangamasung aina taibang pamdai hingba matamda ai khoina wang thargatoba ai khoina lumna logodoba aduga ai haiba dudagi natana maha khaibromda ingadoba maigai amasung tendam adu mayek sengna takpa jagani polna do haiba dong sinum de khona phamste yengna aduna khona pathok mina khra efisa pantu ahum pada kun amasung kun ma thoi se khona khangmina biya acho boro lo disini Thajabasa bol khudingmakpu pibiba matik leina panganba eikhoigi Esorbu thagatlu Christians praise our all powerful God from whom all blessings flow hosde jo akone sakne ki bisiden lebak nang thok pumna mangna ipang ma ku thagatlu se khurum lase aduga ngasigi mafam masdai tak ani thona ko yengna gani aham padakun the power of God Esorgi pangal ikoto bolonda haiba targadi our God is powerful Esordu pangal kal in verse 21 our unending praise to God eikhoigi loiba naidaba thagatpa our unending praise eikhoigi loiba naidaba thagatpa or atopal londadana our unending praise belongs to him alone to God alone for who he is and what he has done eikhoigi loiba naidaba thagatpa adu Esor khaktada mahangna oiriba amasung mahana taukraba hiram khudimuk sing adugi maramna mangonda khaktada phangbada matik jai our unending praise belongs to God alone for who he is and what he has done aduna eikhoina ngasi numita wapau si yengminaba matamda
ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯤꯕ ꯃꯩꯇꯩꯂꯣꯟꯒꯤ ꯃꯏ ꯑꯁꯤꯒ ꯈꯔ ꯈꯦꯠꯅꯕ ꯃꯑꯣꯡꯗ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯩ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯏꯪꯂꯤꯁꯀꯤ ꯕꯥꯏꯕꯜ ESVꯒꯤ ꯔꯦꯟꯗꯔꯤꯡ ꯑꯗꯨꯗꯒꯤ ꯑꯩ ꯂꯧꯔꯒ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ aduna amron haibu tardi ekhona verse 20 amsung 21 20 da yeng matamda mangonda hain haibisna aroi boy adubu ekhona yengminaba matamda mangonda sidigi horokani maning dagi ekhoi yengminarakani aduga even verse 21 su maning dagi ekhoi punna yengminarakani now English da yeng poiba targadi now to him aduna hojikti mangonda Kaya magkano po asumahan na horibase. Ekon mamangin ng mazing dai ko na nainamina kiba masuya mina kiba du Paul gi prathana. Paul Ephesada laikraba Thajabasing adugi damakta makoi manung tangba mi aduda Esorgi akanba pangal da thabak subiba thawai adugi mapalna makoi manung tangba mi du kalhallaga adu kanana bidamakta prahanda adu kanbagi mapalna makoi na nungsiba da marata thagani chena laigani aduga Thajabasing loina Krista gi nungsibagi marag mayung marib amasung aruba adu karino haibadu khangmina adu loksingdagi henba Krista gi oiba nungsiba adu makoina thimina ba mating oina bidam so that's the prayer for the strengthening of the inner man through the powerful working of the Holy Spirit Adu Paul na mahang na aduna mangon da hain haibas harpa matamdadi so inong ekho yeng minagado base Ephesians bandu ahumgi pada tara mai dengan tara mapun khakting nati adu chapter 1 da go chapter 3 verse 19 bawa khudingmakpu sing adu summary isam sam hai boy batargadi pada kunumusum kunma thoyase Paul na Ephesians gi ahan ba section have chapter 1 da 3 pawi ahan ba section asigi loisal lakpa amasung loisan bagi mafam adune aduna Karigidamakta no mahangna aduna haujiki mangonda now aikoina chapter 1 dagi pandub amadagi mathang yengminar matamda isorna eikhoigi damak tobiraba Krista tobiraba angak pathaba khudingmak sing adu ekhoi wakal tawinase aikoina ningsing minas aikoina October dagi time narkraba Ephesians pandub pada amadagi time narkraba isorna tobikraba angak pathaba khudingmak sing adu Kaya tahu ibungo maang na ahan ba pandupta ay koy ibungo maang mapa isor aduna ay koy da angak pa phang na tawag ebe bor khudingmak sing adu pinabira Adu hai pinabiba khudingmak sing adu natana ibungo maang ay koy da Krista Jesu da langbi thorang adu gi matungina ay koy maki macha sing ohen bire adu ay koy da maki atupa wa adu phondok pi hai ba khudingmak sing ase ay koy bu taibang pa hodunga di khandok pi ba yok pi ba kanbi ba kokpi ba amasung Krista ga amat oy me khudingmak sing ase thawai gi oiba masing thingam draba ina khurmana pik talaba khudingmak sing adu ay koy da pinabira ba bor sing agne and then chapter 2 Panubani de akhoi kari umine akhoi du matam amada Esorgi angakpa thousand aduna ma ki angakpa nungsibada matam amada pa amasung elaranda siramba akhoi taibang pal satan amasung hachang gi minai oiramba akhoi adu mana khoi bakande thousand thazbagi mapang adu khaktang sunatana achouba khenaba leramba jiu amasung janta anigi marakta leramba khenaba du mapa isorna Krista gi mapalna sangdana bi thabak adu gi mapal haiba ani odana amma to hen biduna angakpa phangba thabak du mahang tawe aikhoi gi damakta aikhoi gi maphamda ma ki madik ma gi damakta adu khaktana tana khoi verse 3 da Paul ma gi punsi da tawkraba amasung mangon da pagraba bor adu gi mapalna jiuna taba jati jenta nang amasung aikhoi da phangba bor khoi makari ibungo mahang matama da loram atupwa da hojdi phongdok piraba adu gi mapalna aikhoi na kanjaba phangjare adu aikhoi ibungo ma ki matik mangal aikhoi Esorgi kai da yarba Esorgi lan ama khoi khudingmak sing ase aikhoi na pandub ama ani amasung ahum gi mamangi no majing phawada na badu aikhoi na khudingmak sing du ukre aduna Paul mafamase Esorbu thagat point lotion base matik chaba thagat pane maram di khudingmak sing ase tawbir maram na haujikti aikhoi ibungo ma thagat thoi adune Paul mafamase haris Now to him. Aduna
Thajaba eikhoigi punsida ibungo mahana eikhoigi damakta kari tawbikhrabaगे haina haibada eikhoina mayek sengna khangba oiba targadi adu hoi taduna sulai magi wahai ki supari ko adu isilna sing wari sanaba matamda isor eikhoigi punsida tawbiraba angakpa thabak mayamgi makta khwaidigi chawba aran khumugi dabaktu eikhoina khangba nahana khangba oiba targadi isilna sing na ki punsi aduna Esorbu thagatana di loisaloi. The manifestation of God's work to us is the praise of His name. Isorna eikhoida mahakna eikhoigi damata kari tawbikhrabaगे haina haiba adu ibungo maki asengba sastra asigi laimai khudingmaktu utpiriba ase mabu thagnabagi damatane. Aduna eikhoina Esorgi matangda achouchuba achummasing khangba oiba targasa nahakna Esorgi achouba angakpa thabaksing khangba oiba targasa ibungo mabu thagatraba oiba targadi nahakna khangliba adu karisu kanade. If your knowledge of God doesn't lead you to praise Him, that knowledge is of no use. Maramdi asengba Esorgi lausingduna asengba ibungo mabu thagatpa du puthoe oihale, because the true knowledge of God produces true praises to Him. Adu haibase koina verse 20 and 21 in the yengmina matamda makes sense. Adu mahana khudingmak sing se loinamak pona loinamak supchalaga loinamak tasalakanda khudingmak sing se eikhoigi damakta mahana tawbire adu haibase pol masamak tongan lepakanda asini tawbire sa haibade mahang masasu yaw. Aduna verse 20 amasung 21 is the pol Esorbu thagalakpa mong isem samna Esorbu thagatlu haragalo se adu karigi damak thagadino mahag se kanano mahang na kari tawbikre. Now chapter 1 gi verse 1 dagina chapter 3 gi verse 19 pau ba se Esornan eikhoigi damakta kari tawbikre amasung Esor se kanano mayek sin utkre adu atenba verse amasada amukana khudingmak singdo Ephesians halaiba thajaba sing adu chithi se paaba da tar sing aduna tawbikraba thabak khudingmak sing kya ga matik chawkhrabano kya ga ni wangkrabano haibadu achouba athuba recap mafam se pon se. Now, verse 20 says, not only the reason of our praise, but who and to whom we ought to praise. Mangonda. Who is this? Kanano sige mangonda se mapaisor. Kanano se. Sembi mapui bumone. Mapane. Panganba Esor. Adu hariba panganba Esor asi aduki matik inakhunba Esor ne thauzalda nungsibada pangalda nakpi haibada. Mahagasi bor khudingmakpu mahaki mising da pibiba Esor ne. Aduga mahagasi mahaki misingbu kanamba mahaki mi pabmusung aranda siraba saitan gi minai oiraba taibang panba gi minai oiraba aduga masana masabu kanjaba ngambagi pangal ba ulai Esor gi mahangmaki yeknaba oiraba adubu kanbiba dang matik laiba. The God who is mighty to save, this is He who is. Higher Esor sin mahak aduki matik inakul. Aduga mahaki inakun mahaki langaida lay mahaki lan nungsibagi ngakpibagi thauzalgi amasung pangalgi ase loiba naideba mong inakun mane. Hariba ase mahak mapa Esor oriba dune. Aduga Esor ase mahang oriba adu khak natana mahak ase pol haibaguna mahaki misgina thabak tobiba Esor ne. Our God is not only who He is, but also the God who does. Mahagasi panganba o ay si pangal kan Esor ni ko haina haraga adu do khatan ko urpi banate adu mahaki pangal adu gi bala thabak subi be Esor den adu ne ham from the hajin amukona. Our God is not only who He is, but also the God who does. Mak thauzal haibe Esor khaktang nate adu mak thauzal adu pibiba Esor ne. Mahag minungsi chawba Esor khatang nate adu mahaki minungsi adu utpiba Esor ne.
mahak pangalaga pan makatang natin ito mahak na panggan na pali ito mahak ki missing gida bakta mahak bunung siba missing gida bakta apaba tabak khudingmak mahak ki pangal adugi mapal mahak ki pangal tabak to be sure. He is not only who he is, but he is a God who does. He works everything good for those who love him. Asigi isor aduna mangonda harp matanda pona mangonda harp isor asi icham chamba isor nate taibang palba asibu sembi ba yokpi ba thakpi ba amasung aikhoi ba aikhoi pa amasung airan de kan biduna ma ki mi oi hanbi ba pangal da losing da gyan da thaujal da minung sida amak pa amasung awat pa kari amat laita ba ina khun ba amasung matik leina pangan ba isor aduna mangonda. He's not only who he is, but also what he is a God who does. What does he does? Yeng verse 22. Aikhoina nizaba amasung khanjaba adudagi yamna hena thabak taubiba ngamba. Adu I mighty lonas the Iba Matam today. Irakmatam, the high art has a yobo. Aduba Asumana, Yingse. I couldn't use Bamasum Kanzaba Adudagi, Toy dog, hen dog, na yamna, hena, marang, kaina, tabak, the vivangamba. I think we're rendering the Asi wise. I think we're from the wipering of the now, English the higher English I couldn't young boy but targeting. Who can do far more abundantly. Now, however, why I do great young boy but targeting abundantly have wise. Even English ki why I do the art and a power with the mapung paba art of people. Man, the higher do can have but targeting super abundant. Abundant katang nate mapung paba marang kai katang nate du toy dog hendong na pathok pa makhe alu ai ko wakana lambak phangba gi wang ma marang kai ba super abundant hojik lona hai bo ba even asina phawa yode super duper abundant aduna hai isona to biri ba thabak ase karamba moong da mahang na ma ki mi sing thajaba nangam na sung ai gi mak to bi ba ge Aikhoina nizaba now we can ask Aikhoina nizaba now Paul pusabana Aikhoina khanjaba Aikhoina nizaba kadana tana Aikhoina khanjaba Aikhoina mi bije ka Aikhoigi wakal loibanai Aikhoigi wahai loibanai Aikhoigi nizaba adu karigum matamdadi kariyai Aikhoigi wakal Aikhoigi wahai asna form tawba matamda semgat pa matamda Aikhoina pami ba mapung phan hai ba ngamda ba khoi masne adu mapung masne por hai je kaino isor gi thabak to Aikhoigi isor to thabak matau bi ase Aikhoina nizaba khagaduna tana Aikhoina khanba adu dagi aduki matik marang kaina aduki matik thoidok hendok na yamna hendok na thabak to bi ngamba mong na thabak to. You see this? Adu mafam aside pola isor sina Aikhoina nizaba amasung khanjaba adu dagi yamna thabak to bi ngamba so adu is now saying padakun nasina. What does this verse doesn't mean? I was going maka marker the young minusing. Matangal minusida. Now I think in verse 20 is if it's about the home pada kun nase. Mi karana yamna land moong the context is ki wang with the seasoning. Kari hai. Isor na nang na niba mas nang na ningba kanba khudingmak sing adughi thodok haidong na yamna piba ngame aduna declare. Name it and claim it. So asigi verse asi. Jesus Christ thajo adu target nang awaba amat lero Jesus Christ thajo adu nang animal loina mak phangani Jesus Christ thajo adu oi target nang mamai ore mako ko moini adugumba wapau lan sandoiba health wealth prosperity gi yamna selfish oi adugumba wapau adu da thogot pa wahinate. This is not talking about health wealth prosperity. Karmana ko context is the key. Context.
Paulna Ephesians amada mahangna thawai oiba borsing amasung mahangna hauzik phawbuda Ephesians leba thadabasing asi tambirakpa matamda hakjangi oiba khudingmaksing adu tambi khoi karim taude aduga mahangna mamangna wajingda even asigi mamang leba section adugi prathana tawbu matamdasu mahangna manung thangmi kanna nabagi matang tawba prathana adu it's primarily focused on our spiritual good thawai oiba aduda Actually, announcing kanagumba mi amana karigumba high verse 20 ase nangi thamoy lakpa ani baba khudimok sing adu ni adu pigi gani sorna nangi anama khudimok phandaba amata leiro na ki nimka khudimok sorna thunghandaba amata leiro khudimok sing adu lakpoi batagadi adu chinthiba oidaba amasung isorgi waisibu aranba mo thugari sijanaba mi sing adu high mi sing adu thasabiginu. This verse is not intended to meet our carnal desires. Eikhoigi miyoibagi hakchanggi ba aningba apamba khudingmaksing adu ningba thunganabagi damakta piba amasung iramba padanate. Asi pakan or Prabhu agi damakta car pibi Prabhu agi damakta yum pibi Prabhu agi damakta sigi prakaj pass down bi Prabhu agi damakta agi tungge future se nang secure obi na car phatabara yum phatabara adagi thabak phatabara nate adu bu karigum asigi verses na maram oiraga adugumba taibang panba ge loiba na posing adu adum pung kun mari numit tare ni chahi chupa tha chupa adum khalak lai oiba targadi adu aranba amasung lai murila ta gi punsini aduga hairibadu asigi pada asina isorna eikhoigi damak pibiba ngamba eikhoina nijaba amasung khanjaba adudagi thodok henona pibiba ngami haibasina adugumba thawar panate machet amate yaude adugumba machet amate yaude aduga atopa amada karigama phamasida polna hairibasi ngasi le madubu hayengi logi kedoba mangba yaba loibana ba yumgi paisagi kargi garigi aduga thabaki ikai khumnamagi izaki saman oiba tagadi chilna sing Christian takrab I amasung isorgi pangal asi Krishna taba Krishna taba adung dik pikpa aduga kaya thoina lumdaba artlet leitaba amu gachap mane maramdi Mang to biro magi pangal khudimok sing asida ekhona mamang mangi versing chapter sing ekhoi yang matanda asigi pangal ase kaino masanu pa phawa ekhoi ma ka thokpi badu pangal situation si khribedu nang ain thabak phangna ba nang ain taibang ban sida awana amat leitana ba nang aina car phaja phaja thona ba nang aina mi myam isa saman phangna ba nang maru oina te chil naw sing hariba adugumba lana tambiba singal ekhoi section se nam asigi pada asina nang amasung aingonda matamadu de leramba efisada leramba thajaba sing adu polna khanga ningli basi taibang pan basigi oiba porta maro ina adu taibang pan bagi oiba ngai ngai ki oiba hiram amasung pot sing asidagi hena ningthi jaba hena wangba hena maru oiba hena pangal kan ba aduga hena nang amasung aigi damakta kanamna munba yadaba maong da leigadoba bor sing amasung thaujal sing adugi matang dane verse 20 asina mentor base karino isona khade pibi edrise karino eikhoina ningba eikhoina nijaba adugi hena ibungo man pibi ngami ba poching ase haribasi it has to do with spiritual primarily it has to do in accordance to the will of God and God's glory hariba khudimak eikhoina khanma masung niba khudingmak sing ase Isorgi wahaigi matungin maki aningbagi matungin nijaba amasung mangon matik mangal phangadu hiram khudingmak sing haiba khudingmak sing adune William Carey na hai why the khuding sings expect great things from God attempt great things for God isorgi de makta achau thabak sing na khoina attempt to thabak to adu isorgi achau bor sing na khoina asa to attempt great things for God expect great things from God Then haiba khudimak sing amugan han haisege eikhogi hakchang gi aning apamba ngaihaki oiba apen nabagi damak khudimak sing thunga nabagi damak nate adu isorgi matik mangal oigaduba eikhogi thawagi hena phagaduba adu isorgi aning bagi matungina magi matik mangal adu eikhogi marakta
ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯠꯊꯣꯛꯀꯗꯧꯕ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕꯗꯨꯗꯒꯤ ꯍꯦꯟꯅ ꯄꯤꯕꯤꯕ ꯉꯝꯃꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯄꯣꯜꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯂꯣꯏꯕ ꯅꯥꯏꯕ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯣꯏꯕ ꯅꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯂꯥꯟꯕ ꯃꯈꯩꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯕꯤꯕ ꯉꯝꯃꯤ ꯑꯗꯨꯅꯤ ꯄꯣꯜ ꯃꯐꯝꯁꯦ ꯎꯠꯂꯤꯕꯁꯦ Our God does ꯑꯩꯈꯣꯏ ꯏꯁꯣꯔꯁꯦ ꯊꯕꯛ ꯇꯧꯕ ꯏꯁꯣꯔꯅꯤ ꯊꯕꯛ ꯁꯨꯕꯤꯕ ꯊꯕꯛ ꯇꯧꯕꯤꯕ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯕꯛ ꯇꯧꯕꯤꯕ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯊꯣꯛꯄ ꯃꯈꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯦꯟꯕ ꯊꯥꯛ ꯑꯗꯨꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯟꯕ ꯉꯝꯗꯕ ꯃꯈꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯗꯨꯒ ꯂꯣꯏꯕ నాꯏꯗꯦ God is able to do for us super abundantly because His power is immeasurable, super abundant and inexhaustible. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯑꯁꯤꯅ ꯊꯤꯡꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯎꯕ ꯉꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯂꯥꯝꯕ ꯉꯝꯗꯕ ꯃꯈꯩ ꯀꯔꯤ ꯍꯥꯏꯒꯅꯤ ꯐꯣꯜ ꯄꯨꯔꯛꯄ ꯉꯝꯗꯕꯤꯗ ꯂꯣꯏꯁꯤꯟꯕ ꯃꯇꯥꯡ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯡꯃ ꯑꯗꯨꯗꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯃꯤ ꯍꯥꯏꯅ ꯄꯣꯜꯅ ꯍꯥꯏꯕꯁꯤ ꯉꯝꯃꯤ ꯅꯠꯇꯦ He has done it and He will do. He will do. ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯕ ꯉꯝꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ because of His power. ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯟꯕꯅꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯊꯤꯕ ꯉꯝꯗꯕ ꯀꯩ immeasurably super abundant ꯑꯗꯨ ꯍꯥꯏꯕꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯉꯝꯈꯩ ꯂꯩꯇꯦ There is no limit of God's power and what He can do. ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯅ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯑꯃꯁꯨꯡ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯕ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕꯅꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯁꯦ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯄꯟꯗꯨꯞ ꯑꯍꯨꯝꯗꯣ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯃꯑꯣꯡꯗ ꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯑꯗꯨꯒ ꯍꯤꯡꯒꯠꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯁꯤꯡꯒꯤ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯄꯥꯜꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜ ꯑꯗꯨꯅꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯧꯁꯤꯡꯅ ꯐꯥꯖꯤꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯧꯁꯤꯡꯅ ꯆꯩꯈꯩ ꯆꯤꯡꯕ ꯉꯝꯕ ꯑꯃꯁꯨꯡ ꯉꯝꯈꯩ ꯉꯥꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯄꯥꯡꯒꯜꯗꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯟꯕ ꯄꯥꯡꯒꯜꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯍꯥꯛ ꯇꯧꯕ ꯉꯝꯃꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯅ ꯈꯜꯂꯝꯕ ꯅꯤꯖꯕ ꯈꯟꯖꯕ ꯍꯟꯖꯤꯟ ꯍꯥꯏ ꯃꯔꯝꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯔꯤꯕ ꯑꯃꯁꯨꯡ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯋꯥꯡꯃꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯕ ꯉꯝꯃꯦ ꯑꯃꯁꯨꯡ ꯇꯧꯕꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯧꯕꯤꯒꯅꯤ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯅꯤꯖꯕꯗꯨꯗ ꯀꯔꯤ ꯏꯁꯣꯔꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯣꯟꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯟꯖꯕ ꯉꯝꯒꯅꯤ This gives us reason to solely depend upon Him. Ibung mangona ngazanabagi atsuba assurance aduni pinabiribas. Adu amuna yengminase far more abundantly. Akona kanjaba amusung akona nijaba dagi. Adu haibas it's still in housing. We know this. We know this. And hopefully hajakraba dugumna haibase akhona kaida ubang ibungo mahakna aikhoida thawai ge bor khuding mak sing adu amata watna amata kakna nang amasung aigi damang pinabir
Aduga ibungo mahang aikoi mahaki aran khubam adusu aikoi ibungo mahang na pinabi aduga haiba khudingmak sing ase aikoi na khanba ngambagi wangmada amso aikoi nibagi wangmada aduga aikoi rome nipan pada kutrain thoi yeng boi batagadi adumang le chilna sang krishna aikoi damak tobi bas yeng mes rome pada nipan pada kuntragani thoi kaya mahan masida Isor mahang masamaki machan ni pabu kathok piduna aikoi pumaki de mahak pu pithok pa mahak machan ni pa aduga lona aikoi de pumnak asi thousal lona karam na lem na pibiro dege Chilna sing ibungo mahak na aikoi gi nizaba amasung aikoi khanjaba de wang to khra haina haibase aikoi gi punsi aikoi gi anko nang amasung aibu kanbiba asina ahan ba aikoi gi mitmang thamlaba sakhi ni karam haina Aikoi matamda pa amasung aran sidul lereng matamda aikoi mahaki isorgi mayok isorgi yengna boidun lerame aduga haiba matamda aikoi ibungo mangondagi phangpham dokpa se karino siba norok amasung mahaki asau adu aikoi da hangnabagi phabu wakhal leitabadu karino maaki kanbiba thauja handokpiba amasung ngakpiba Aduga yung ibang mahang tawid sa ikoy da. Wakal kan bi nahaki aran ko mo adugi matang da. Nahang matama mo da karay da lerami aduga husig nahak karay da leri. Aikoy matama amda karam film da lerami aduga husig aikoy karam ba film da leri. Matama mo da aikoy ibung mahaki mayok da lerami singne ibung mahak pu nungsi da singne adubu mahaki thaujala mahaki pangal aduna aikoy na khan ba amasung ning ba adugi wang mo da husig aikoy ibung mahak nungsi ba singon bi. Maki mayok ler ma koi hosgi maha ki oire maki dhara or da koi maki munungi missing oire uba phangbra si ang pose uba phangbra ibong ma na tawbi nang amasung ai khona ning amasung khan bagi wang ma tawbi arang ko achaw thabak ase hai badu pol ai khoi da amasung nang amasung ai du matam du ler efisagi thadu busing phasna mek sing uhani no isorna na khoi ni bau ni jing ai dagi na khoi na kan bau kan jing ai dagi Acho batang mo tawi kena kau ni sirige matam da adugi matik caw aran kubam tawai ke bor khuding mak sing se na koi da pibir na koi to now he still can do this for you adugi matik caw ba ai koi na khan ba masung ni se batugi wang na mang to bis sila na sing ai koi gi isor se pukchel caw ba isor nang ai mi ba kum manate ai khoi di mi sing mateng pang ma ta ai gi lehau gadra ai ko na gadra ai khal adu bi sor di adu gum phawa khan na bagi kari amat lai maram di mangon lai khraba bor khuding mak se masu ma gi pangal khuding mak sing ase suri ba makai pithok ba makai loi ba nai da ba adu ga bor se pi makai mangon da loi ba nai da ba amasung loisan mang no da ba lom ba nai da ba matam adu phaw na phaw ba da mayeng ta than ba ngam da ba adu ga ma gi bor sing amasung pangal sing ni chil naw sing adu mangon da gi law ba makai isor da wat ba na te adu ma gi matik mangal he ma dum ina kon bi hele aduga aikoi isor se pithok pada ninda da isor na te aduga pithok pada ningai da isor ne haling our God is a generous God and he gives in fullness of his power maki pangal gi apumba maki mi sing da marang kan maki mi sing na khan mangam bagi wang ma da pibi khuding mak sing ase aduga aikoi aran khubam da ibung mahang aikoi na khanba amasung ni jaba da gi wang da kadai sina aseng mangai bo bitar aikoi aran khong matang yeng matam da we have never prayed for our salvation aikoi hek por prabhu ayu kan diwan aikoi lap kan nate he has sought us man ke with thibi rak bane mahang aikoi gi damak ta christian aikoi na pap cheling oringi mak da dharma chen mahang dharma chen nang dharma chen da nang amasung ai gi damak sibi ke bane it is how abundantly he has done for us and he can do now Sila na using. Asi kakti nate. Asi kakti nate. Kaya marang ka ibang mga na tobi krab eko kita magta. Christian at sahili singa na yung mga cross matak da maki missing gi mapamda, maki missing gi damagta, maki missing gi mauta, maki missing gi usil oina, pap ki balidan amutin over the cut top matamda, maki kita magta sibiki matamda, asiba adu sikra. When Christ died on the cross, it
It was death of death in the death of Christ. Aduki matik. Adu kita khala gi ngase asi babu sihan mangamba pangal adu kaya gi matik marang kai pangal. Aduki matik marang kai pangal. Aduki matik marang kai pangal. Adu hai ba pangal asi dane aikhoina nizaba ma jung khanjaba khoima ki wang madi bungo marang kaina pathokpa makai hoi namak tawbi ngam han hai base adu or chil now sing nang am sung ai isor dagi ma ki mati ma gi damak ai khoina aseng ba ta khona ba isil now sung bu hen nung sin ba am sung singl bas da ma ki mati ma gi damak hingjana ba punsi da darkar ba pangal losing gyan khuding mak sing papu mai ti pi ba ngam na ba adu ma ki mi sing bu hen inga pangal gi pangal ni zero da bagi maram da kari damak na Karigum Isor ne khone nisba musum khanjaba dogi wang ma pibiba ngam boi ba targadi ai khoi ni pham thoi Jesus Christ hai boy the ning singbra na khoi na phangdi mam na khoi na haujik phau ai gi ming na kariyam ma ta nedri nizo ado na khoi pibi gani ma Jesus Christ na hai do amuk hana ai khoi hakchang gi oi ba aning ba apam ba karam ba adu khuding mak sing do ning thona ba na adu mahak amusung mahak ki mati ma amusung mahak ki ning thole ba adu gi hena chokot pa du Adun sila sa hojik power sa ko ni minakre aduki matikan ba mahagi pangal ni aduga hai aduki matikan ba pangal asina ai ko ni nijaba sung khanjaba khuding mak sing adugi wang mada pathok tuna niksan ba makai ai ko gi wakhal na loksing na kisin ba ngamba gi wang mada phaw ibong mang ti di gani ai ko gi mar kana gumba kana ho isori pangal yam na kalle ma aduga matik pangal kalam be adu karmain ai na khangani ai aduga mudo khangri ai di aduga mudo karam kayam yam na pangal kam sila now sing adu pol phasana khang yadun mahna mafamasta kare hai verse 1 gi ahobudi yengbi eikhoigi nungda thabak toriba pangal ngasa dagi ahana haji kriba pangal khuding mak sing edu nang amasung ai aduga thajaba khuding makta inong no ba pangal amanate aikhoina khangdriba pangal amanate aduga aikhoina udriba aikhoina thengnadriba aikoi punsesina khangdriba pangal amanate sil nausing adune pol muhammad da haise ayan ngasa dagi hai bo isor se pangal kalima gi pangal aduki matikalle kagi medikan mun haiba da aikhoina ningba khanba khuding mak sing adudagi thoidok heno ne henna marang kaina yamna thabak kan ba mong da aduga ningthi se mong ne henna thabak to bi ngamme haina haiba sida nakoi mathak ta katang pairaga leigenu Adu pangal do nakhoi ammam gi nungda leiba pangal aduni pon hom sitters he's saying that power is in you adu gi pangal adu malang da adum tauba adu ga taibang pa adu kariya atiyada angakpa mathola kan adu urakan da akun ukibana no asigi achauba angakpa isor gi marang kai ba loiba naidaba pangal gi matik aduki matikan pangal ase atiyada ubana adu aikoi gi punsi da aikoi na thengna habane aikoi aran khom da adu hai bas da pol masa manu so masa bu chingsin je karmaina asigi pangal se mangona se karmaina matam mak sol ne Isor gi singlupu yeknaramba Esorbu nungsiramdaba ma ki thajaba singbu on naiba aduga ma Damascus ki lambi aduda Isor gi mi sing Christian singbu ot pa nai na bagi damakta khudimak sing adugi ayaba adugi che aduga ma lakpa tam da Christ ga ma thinu tam na ka da Isor bu yeknaramba ma Isor nungsemi mo thajaba singbu hantan yenglam ma ha thajaba sing ma ki machin na haina koi adugi pangal aduni Haiba pangal ase nangonda masung ayun sto we karam haina aikoi papsen bo orme adu bojide aikoi kan once we were sinner now we are saved once we were in darkness now we are in light madama da koi amam bada leirame adu bojik nang masung ai Christ bu thada bagi mapala ma ki thaujal du mapala mangal da leire once we were rebels but now we are righteous once we were haters of God but now we are lovers of God Sing asigi pangal ase ibong mga taubiriba pangal ase nangamasung aigi punsina ukraba pangal nangamasung aigi punsida yaurabane hauju thabak subiri Esorbu yengnaramba amabu karam hana ma punung sibrom don thorakpa ase miba pangal ngamba nate isam hai boy patagade thajaba sing yem phamda Christ aduki matik mamal yame thajaba sing yem phamda Christ krishnat cross ki wadu pona kare hai mangli basing gi mafam dadi apang bane
ꯑꯗꯨꯕꯨ ꯀꯟꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯗꯗꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯀꯔꯝ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯊꯣꯛꯏꯗꯣ ꯀꯔꯝ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏꯕꯅꯣ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯗ ꯁꯨꯕꯤꯕ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯥꯡꯒꯜ ꯑꯗꯨꯅ ꯑꯗꯨ ꯑꯩꯒꯤ ꯋꯥꯍꯪꯗꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯍꯥꯛ ꯈꯪꯅꯕ꯭ꯔꯥ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯍꯥꯛ ꯅꯁꯥꯅ ꯊꯦꯡꯅꯔꯕ꯭ꯔꯥ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯎꯖꯔꯕ꯭ꯔꯥ ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯍꯥꯛꯀꯤ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯂꯩꯖ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯅ ꯈꯪꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯅ ꯎꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯅ ꯊꯦꯡꯅꯕ ꯄꯥꯡꯒꯜ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯎꯔꯦ ꯑꯗꯨꯒ ꯑꯋꯣꯏꯕꯃꯛ ꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯊꯥꯖꯕ ꯂꯣꯏꯅꯒꯅ ꯍꯥꯏꯖꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯊꯥꯖꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯉꯥꯖꯁꯤ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯄꯣꯊꯥꯖꯁꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯦ ꯍꯣꯏ ꯑꯩꯅ ꯈꯪꯖꯔꯦ ꯑꯩꯅ ꯐꯪꯖꯔꯦ ꯑꯩꯒꯤ ꯅꯨꯡꯗ ꯂꯩ ꯑꯩꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯃꯝꯕ ꯇꯥꯏꯕꯪ ꯄꯥꯜꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯪꯂꯕ ꯃꯇꯤꯛ ꯃꯉꯥꯜꯗꯨ ꯀꯟꯕꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯎꯔꯝꯗꯕ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯎꯍꯟꯕꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯆꯧꯕ ꯑꯔꯥꯟ ꯈꯪꯐꯝꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯨꯕꯤꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯈꯪꯖꯔꯦ ꯑꯩꯍꯥꯛꯅ ꯎꯖꯔꯦ ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯉꯣꯟꯗ ꯊꯥꯖꯔꯦ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯉꯣꯟꯗ ꯄꯣꯊꯥꯕꯤꯌꯨ ꯃꯉꯣꯟꯗ ꯉꯥꯖꯕꯤꯌꯨ ꯃꯉꯣꯟꯗ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯦ This is a source of our confidence in Him who loves us and work in us in His mighty power ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯊꯥꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯄꯥꯝꯕ꯭ꯔꯥ ꯅꯍꯥꯛ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯎꯅꯤꯡꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯑꯣ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯂꯣꯏꯕꯤꯈ꯭ꯔꯕ ꯑꯉꯛꯄ ꯊꯕꯛ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯍꯥꯛꯅ ꯊꯦꯡꯅꯒꯅꯤ ꯅꯍꯥꯛꯄꯨ ꯍꯣꯡꯍꯟꯕꯤꯒꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯍꯟꯒꯅꯤ ꯃꯍꯥꯛꯄꯨ ꯊꯥꯖꯍꯟꯒꯅꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯍꯟꯒꯅꯤ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯊꯃꯣꯏ ꯄꯥꯜꯍꯟꯕꯗꯨ ꯀꯣꯛꯄꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯤꯕꯤꯒꯅꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯂꯧꯊꯣꯛꯄꯤꯗꯨꯅ ꯆꯥꯗꯣꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯄꯥꯟꯕꯤꯒꯅꯤ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯜꯂꯝꯗꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕꯔꯣꯝ ꯄꯨꯕꯤꯔꯛꯀꯅꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯍꯤꯡꯅꯤꯡꯉꯝꯗꯕ ꯅꯍꯥꯛ ꯑꯗꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕꯒꯤ ꯈꯧꯔꯥꯡ ꯄꯤꯕꯤꯒꯅꯤ ꯃꯍꯥꯛꯀꯤ ꯋꯥꯏꯕꯨ ꯈꯧꯔꯥꯡꯂꯝꯗꯕ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯋꯥꯏꯕꯨ ꯈꯧꯔꯥꯡꯍꯟꯕꯤꯒꯅꯤ ꯂꯥꯛꯎ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯒꯜꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯕ ꯃꯉꯣꯟꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯚꯔꯁ 20 ꯑꯁꯤ ꯑꯩꯈꯣꯏ ꯎꯠꯂꯤꯕꯁꯦ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯏꯁꯣꯔꯁꯤ ꯀꯅꯥꯅꯣ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯤ ꯑꯃꯁꯨꯡ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯗ ꯑꯁꯣꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯒꯜ ꯑꯁꯤꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯅꯤꯖꯁꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝꯕꯤꯒꯅꯤ ꯅꯍꯥꯛ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯄꯦꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯑꯄꯦꯟꯕꯒ ꯂꯣꯏꯅꯕ ꯃꯑꯣꯡꯗ ꯍꯥꯏꯖꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯍꯥꯛꯅ ꯈꯧꯔꯥꯡꯂꯕ꯭ꯔꯥ ꯅꯤꯖꯧ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ ꯈ꯭ꯔꯤꯁꯇꯕꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯎꯠꯊꯣꯛꯄ ꯑꯃꯁꯨꯡ ꯃꯤꯁꯤꯡꯅ ꯍꯤꯡꯂꯤꯉꯩꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯅ ꯑꯃꯁꯨꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯠꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯍꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯖꯧ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯅꯁꯨ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯖꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ ꯃꯇꯝ ꯆꯪꯕ ꯌꯥꯗꯕ ꯄꯤꯕꯤꯒꯅꯤ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯨꯕꯤꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯕꯤꯕ ꯄꯥꯡꯒꯜ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯥꯏꯊꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯄ ꯄꯥꯡꯒꯜꯅꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯡꯒꯜꯅꯤ
ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯄꯥꯞꯀ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯤ ꯄꯥꯞ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯦ ꯍꯥꯏꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯈꯪꯕꯂꯅꯤꯁꯨ ꯄꯥꯞ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯤꯡꯈꯥꯇꯝ ꯄꯤꯕꯤꯕ ꯉꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯅꯪ ꯑꯃꯁꯨng ꯑꯩꯒꯤ ꯅꯨꯡꯗ ꯁꯨꯕꯤꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄꯥꯞ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯏꯁꯣꯔꯃꯛꯀꯤ ꯄꯥꯡꯒꯜꯅꯤ ꯅꯪ ꯑꯩꯕꯨ ꯑꯁꯤꯕꯗꯒꯤ ꯍꯦꯟꯒꯠꯍꯟꯕꯤꯕ ꯀꯔꯤꯒꯨꯝꯕ ꯄꯥꯞ ꯑꯃꯁꯨꯡ ꯑꯩꯂꯣꯟꯅ ꯁꯤꯔꯝꯕ ꯅꯪ ꯑꯩꯕꯨ ꯍꯦꯟꯒꯠꯍꯟꯕꯤꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤꯅ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯍꯤꯡꯂꯦ ꯀꯌꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯍꯟꯕꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯁꯤꯅ ꯉꯝꯒꯅꯤ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯄꯗ 18 이봉 마고 타겠나보다. 망원다. Now, verse 20 is 망원다 하고 하신 하we. 그리고 verse 21 is 망원다. 망원다 방글. khudingmakpu panganba isorna haiba panganba isorsa nang amasung aigi punsida thabak subi aduga thabak tawbigini aduga adugi mapana aikoi nijaba adugagi thoidok hendra man pibinga aduna asigi mangonda asigi isor asida kaidoi singlupta amasung krista jisuda matam pumnamaki oina miron pumnamakta matik mangalosana pola magi thagat pasi khwaidigi wangba mongda khwaidigi ningthijaba mongda mioibagi wahai asida araiba khudingmaksing adudagi ningthijaba wai khoi masung man khallaga and mahang thagale karmana singlupta amasung kristala adar man mangon daina haibigi maram jil nas atai thodon na te maram di ibungo mangon thagat pham thoe. The importance of our praise is emphasized, the importance of our praise is indicated, and the importance of our praise is placed. Why any hansan bagi maram dati bagi maram nate aikhoina nang amasung aina ibungo mabu thagat ka dobani haibasi yamna maru oi haibasi aikhoida utle tae adu aikhoi mangna tham praise him mabu tham adune pona asida toris thaglo mabu karai singlupta amasung Christ Jisuda matik manga glory in the church and Christ Jesus in the church karigida magtana ibungo mahang taibang pa amasung masida laikraba manungda laikraba khudimang singse mahaki kutsemne mahang semi ngakna aduna Psalm 1:1 Psalm 19 na kari hai the heavens declares the glory of God adubu hai ba achauba matik mangal ibung mong pim no achauba matik mangal du pol na singlu ta pusle karmaina mamni singlu basai kanano mafam khudingmakta matam khudingmakta ariba amasung anauba matamda leikraba Jisu Christ bu kanbi mapu amasung prabhu oina thajakraba thajaba khudingmaksing aduna pullaga leiba mafam adu singlupne aduga haiba singlup asida ibungo mahakna kanbiriba mi amam du sagatlaga mafam adu singlup ama sagatpani aduna sila nawsing singlup te sorgi matik adu piyom da kargidamakno maramdi sing adu leikraba nang amasung aikhoi amamamasi ibungo magi pangal asina kanbiriba mi amamne we are the trophies of his grace we are the trophies of his grace aikhoi ibungo magi thaujagi oiba takama ibungo magi thaujagi oiba trophy adune aduga karigumba ibungo mahana kanbiriba mi khudingmaksina saba phurup oiba tagadi haiba phurup adu ibungo magi matik mangal thagatam thoi marande tabang panba delekraba khudingmaksing ase ibungo mahana sarba marana leisemba ibungo mangona thagarba matik chabagumna ibungo mahana kanbiriba mi khudingmakna ibungo mahana mahaki mising asibu kanbibagi maramna mahaki misingna mangon matik mangal pipam thoi singlupta adugo pon homas singlupta amasung Christa hana haiba wai ase aikhon alabo walam nabagi chithising papa matamda homas de khatanga khon uba phangane adubu haiba mahangna thamliba wahai ani ase yamna chanabani khenaba amanate
Singlupta amasung Krista karam haina singlupta amasung Krista maramdi singlupta laikraba khudingmaksing aduga singlupta uriba pangal khudingmaksing adu Krista da laibagi mapalane singlup adu Krista ki kayane Krista ga mahaka amat oi adna eikhoiga Krista ga amat ominaba khudingmaksing adu ki mapalane in Christ we glorify God in the church Krista da laibagi mapalana singlupta Krista mangonda Isor mangonda ngapigani Isor mangonda matik mangal du pi Mangonda pi phamtoe aduga karam kayam yamna kayam sangna kayam toina kayam wang pamong na mau thara ganai mafam sakare hai miron pum namakta aduga mangda matam pum namaki in all ages and all generations Ibungo man nang amasung aigida magtawbiraba achouba amasung ang arang ko gi thabak amasung man nang amasung aigida magtawbi gadoriba aikoina khanba amasung aikoina nijab asigi wang mada man tawbi gadoriba achouba ba thabak khuding maksing asigi damakta ibungo mak bu thagadoba sing ngasi khaknate hayeng khaknate ngarang khaknate adubu aikoina leib aikogi charon surona adugu taibang pan bas laikraba mipum khuding mangna adugu taibang pan se sunum leiruma kai adu Krishna Anirak sunulaw matunda singlup aduna aseng basangda amasung ibungo mahaki ningthaw leibak aduda leiraba matamdasu thagadawne now and forever haujiksu taibang pan basida so aduga lakadaw taibang pan adudasu haibadune Paul mafmastamang sinariba wahi matam pumnamaki amasung miron pumnamang hain harbasna nang amasung aingona khanganing lebase Maram desil now sing Isorna Kristi ki mapana nang masung ayon tawbi kraba amasung ibang mahana tawbi gadoriba aduga tawbi ba maksung ang mataba khuding maksing asigi maram gi damakta ibungo mahabu thagat chaba ase lomna da matama dun phau okloi Paul masa magphau ba ibung mahabu thagat chaba gi mai ase iba matam na ma tawbi kan habita aragadi khwaidi wang ba wahai sing adugi magda khwaidi wang ba wahai ngakne koi verse 20 da su uba phange abundance Lord but adu super abundant far more greater yamna wang ba yamna hendok ba yamna marang kai ba and now mafmasada su yamna hendok ba yamna marang kai ba yamna du henna yam adu tobira marna ibung mongol pham tho thagat pa su yamna yamna hendok ba aikoina khanbagi chang ba aikoina ngambagi wang da aikogi pangal wang with other chili now saying Psalmist na kari Psalm 115 verse 1 aikoida na adu nangon tani mapu isor na ki nungsiba masung na ki ang thapa adu mag thagat pa amasung matik mga adu ka Paul na kari hai thagat pa khudi masung mangon da khaktang wasna Romeo pandu tama thoigi mahani bong mag thagat matam da loisan mangam ne Paul masama na su adu ai ki wahang chili now saying asin ha ki punsir isor ba thagat pa ki punsi du na ha karam nahi libage karam nahi libage ibung ma thagar aikogi thagar pa khurumba nolukpa khudingmak sing adu phangbada matik chai matik ma aikoi mahamas de pona tor besingo mahak isorge pa khon japane mangonda atupo adu phonopuri adu snopugi mapana efisada laiba thada khudingmak sing ase kanbiyo phangai ne adu ma bu thangna bi dor mak so haide aduga mahak ibungo mahak to wikraba thaba khudingmak sing se umatam da mahak jail da lairi mahak chaina khange mahak khuzeng da yoling phana khudingmak sing kaumok o thaga lok ibungo mahak Angak patabag mahana tawi aduna angak pa pang namau tagalo adune Paul even forget his suffering in giving glory to the Father. Paul ma ki awagi matang da ninda toruk leibe kun mamos da u phangde adi ma mot mana kare tagalo mati mangon da be matam pum namake matam haiba matam asin leibe ma ki sok thaga do Adu ibung mana simbi matam se loi ki boy ba ta ga su amuk loi bra de matam adu lak pa matam su ma bu tha ga do we should praise our God now here and for eternity adu gum ba thagat pa du phang ba matik cha ba ai khoi gi ipai sor ni adu kar mana mag lo san amen amen Pikpa wahay ni. Adu wahay basta nang amasung ay gitamoy da. Yam na lumba moong da. Yam na luba moong da. Adu ka asing ba tamoy da gi kum ga dawa
ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯥꯃꯦꯟ ꯑꯁꯤꯅ ꯍꯪꯉꯤ. ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯣꯜꯅ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯦ, ꯀꯔꯤ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯤꯕ ꯉꯝꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯌꯥꯝ ꯃꯌꯦꯛꯁꯤꯅ ꯚꯔꯁ 21ꯒꯤ ꯐꯥꯎꯕꯗ ꯎꯠꯂꯦ. ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯃꯑꯣꯡꯗ ꯑꯥꯃꯦꯟ. ꯑꯥꯃꯦꯟꯒꯤ ꯑꯔꯊꯗꯤ ꯀꯩꯅꯣ? ꯑꯣꯏꯁꯅꯨ, ꯃꯗꯨꯃꯛ ꯑꯣꯏꯁꯅꯨ. It is a sign of our affirmation. ꯍꯣꯏ, ꯑꯍꯣꯏꯕꯃꯛ, ꯑꯍꯣꯏꯅ ꯑꯗꯨꯝ. ꯃꯐꯝꯁꯤꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯣꯜ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ? ꯚꯔꯁ 20ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤꯕ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯕ ꯃꯉꯣꯟꯗ ꯁꯤꯡꯂꯨꯞꯇ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯤꯔꯣꯟ ꯄꯨꯝꯅꯃꯛꯇ ꯃꯇꯤꯛ ꯃꯉꯥꯜ ꯃꯉꯣꯟꯗ ꯑꯣꯏꯁꯅꯨ. ꯍꯥꯏꯕꯗꯤ ꯊꯥꯒꯠꯀꯗꯧꯕ, ꯋꯥꯡꯅ ꯊꯥꯡꯒꯠꯀꯗꯧꯕ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤꯅ, ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ, ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯅ, ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛꯅ, ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯅ, ꯂꯟꯊꯨꯝ ꯈꯨꯗꯤꯡꯃꯛꯅ, ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯊꯥꯒꯠꯀꯗꯧꯕ ꯑꯗꯨ ꯑꯩ ꯅꯠꯇꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯑꯩꯒꯤ ꯑꯉꯥꯡ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯨꯡ ꯅꯠꯇꯦ, ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥ ꯏꯁꯣꯔ. ꯃꯍꯥꯛ ꯈꯛꯇꯪ ꯊꯥꯒꯗꯧꯕꯅꯦ. ꯃꯍꯥꯛ ꯈꯛꯇꯪ ꯃꯇꯤꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ. ꯃꯍꯥꯛ ꯈꯛꯇꯪ ꯑꯆꯨꯝꯕꯅꯦ. ꯃꯍꯥꯛ ꯈꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯗꯤꯡꯃꯛ, ꯑꯩꯒꯤ ꯈꯨꯗꯤꯡꯃꯛ, ꯑꯩꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ, ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛ, ꯑꯩꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ, ꯑꯩꯒꯤ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯄꯨ ꯊꯥꯒꯗꯧꯕꯅꯦ. ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯥꯖꯕꯁꯤꯡꯅ? ꯑꯥꯃꯦꯟ. ꯍꯣꯏ. ꯀꯔꯤꯅꯣ ꯁꯤ ꯇꯧꯔꯤꯁꯤ? It's complete surrender, not unto us, not unto me. ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯊꯥꯒꯠꯄ, ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯍꯔꯥꯎꯕ, ꯑꯩ ꯅꯠꯇꯦ ꯋꯥꯡꯅ ꯊꯥꯡꯒꯗꯧꯕ, ꯑꯗꯨ ꯏꯁꯣꯔꯅ ꯍꯥꯡꯅꯤ. ꯅꯍꯥꯛꯅꯤ ꯋꯥꯡꯅ ꯊꯥꯡꯒꯗꯧꯕ, ꯅꯍꯥꯛꯅꯤ ꯋꯥꯡꯅ ꯊꯥꯡꯒꯗꯧꯕ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯋꯥꯍꯪꯗꯤ ꯑꯁꯤꯅꯤ, ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯂ? ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯪꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ, ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯎꯔꯀꯥꯟꯗ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯋꯥꯡꯅ ꯃꯤꯡꯊꯣꯟ ꯄꯤꯒꯗꯧꯕ ꯑꯗꯨ ꯏꯁꯣꯔꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅ ꯇꯁꯦꯡꯅꯃꯛ ꯍꯣꯏ ꯍꯥꯏꯕ ꯃꯤꯗꯨ ꯅꯍꯥꯛꯂ? ꯅꯍꯥꯛ ꯏꯁꯣꯔ ꯀꯔꯝꯍꯥꯏꯅ ꯊꯥꯒꯠꯄꯒꯦ? ꯅꯍꯥꯛ ꯏꯁꯣꯔ ꯀꯔꯝꯍꯥꯏꯅ ꯊꯥꯒꯠꯄꯒꯦ? ꯅꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯄꯥꯟꯕ ꯃꯤꯄꯥꯜ ꯑꯗꯨ ꯏꯕꯨꯡꯉꯣ, ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯊꯥꯒꯠꯄꯒꯦ? ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯀꯔꯝꯍꯥꯏꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯒꯦ? ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯥꯒꯠꯅꯤꯡꯗꯕ, ꯑꯗꯨꯕꯨ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯍꯥꯏꯖꯅꯤꯡꯉꯤ, ꯋꯥꯔꯅꯤꯡ ꯇꯧꯖꯅꯤꯡꯉꯤ, ꯈꯨꯁꯜꯍꯟꯅꯤꯡꯉꯤ. ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯤꯡꯗꯕ ꯅꯍꯥꯛꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯀꯅꯤ. ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯅꯤ? We praise him now, we'll praise him eternally, in eternity. ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ, ꯑꯩꯕꯨ ꯊꯥꯒꯠꯄꯤꯌꯨ, ꯑꯩꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ, ꯑꯩꯕు ꯐꯅ ꯉꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ, ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯎꯕꯤꯌꯨ. ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯄꯨꯡ 24 ꯅꯨꯃꯤꯠ 30 ꯊꯥ ꯑꯃ ꯆꯍꯤ ꯆꯨꯞꯄ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯈꯜꯂꯒ, ꯇꯨꯝꯕꯗꯁꯨ ꯍꯧꯒꯠꯄꯗꯁꯨ ꯆꯥꯕ ꯊꯛꯄꯗꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯎꯪꯉꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯥꯖꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈꯟꯒꯗꯧꯕꯗꯨꯗꯤ ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ, ꯑꯩꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ, ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯤꯡꯂꯨꯞꯇ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔ ꯑꯩꯉꯣꯟꯗ ꯑꯣꯏꯁꯅꯨ. ꯁꯥꯃꯤꯁꯀꯨꯝꯅ, ꯊꯥꯒꯠꯁꯤ ꯏꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ, ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯅꯪꯉꯣꯟꯗꯅꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ. ꯖꯣꯟꯒꯨꯝꯅ, ꯕꯞꯇꯤꯖꯝ ꯇꯧꯕꯤꯕ ꯖꯣꯍꯥꯟꯒꯨꯝꯅ, ꯑꯩꯍꯥꯛ ꯑꯩꯅ ꯅꯦꯝꯁꯅꯨ, ꯅꯍꯥꯛ ꯑꯩꯅ ꯋꯥꯡꯁꯅꯨ. ꯊꯋꯥꯏ ꯑꯁꯦꯡꯕꯒꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛ ꯆꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ. ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯕ, ꯄꯨꯟꯁꯤꯗꯨꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯕꯤꯁꯅꯨ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯥꯃꯦꯟ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗ ꯈꯛꯇꯪ ꯑꯣꯏꯒꯅꯤ. ꯑꯗꯨꯅ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯑꯌꯦꯛꯄꯗ 2 ꯄꯥꯖꯔꯛꯀꯦ, ꯑꯗꯨꯒ ꯄꯨꯟꯅ ꯑꯥꯃꯦꯟ ꯍꯥꯏꯃꯤꯟꯅꯁꯦ. ꯑꯁꯦꯡꯕ ꯊꯃꯣꯏꯒ ꯂꯣꯏꯅꯅ, ꯑꯁꯦꯡꯕꯃꯛ ꯑꯥꯃꯦꯟ ꯍꯥꯏꯅꯤꯡꯕꯒ ꯂꯣꯏꯅꯅ, ꯍꯥꯏꯅꯤꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯥꯏꯕꯤꯔꯛꯀꯅꯨ. Let's be honest. ꯊꯃꯣꯏ ꯁꯦꯡꯅ. ꯃꯔꯝꯗꯤ ꯑꯥꯃꯦꯟ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯒꯗꯧꯕ ꯄꯨꯟꯁꯤꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛ ꯅꯠꯇꯦ, ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯒ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ, ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯕ ꯃꯉꯣꯟꯗ
Singlupta amasung Kristo Jisuda matam pumnamaki oina miron pumnamakta matik mangal mangonda oisanu. Adu Esorgi mising na punna haigani. Amen. Amen. Ipa Esor nahak se kaya kimatik thagat padang matik chapa Esor no. Matama mada papa amasung ayoloranda siramba eikhoigi bungana naki akan mapangal tu na kanbe. Nang taibang pal sem matan di pa Esor leiram daba dagi ibang nang lehen birapani. Adubu nahang eikhoy amambu nahang ki miyune sem birap matan di pa Esor. Khwaidagi modaba mafamdagi khwaidagi sengdaba mi amama khibu lokot piduna na ki akan mathabak subi pangal aduna siramba khibu hingat hanbiraga nungi thamoi palamba khibu sanongi thamoi pansan biduna nahak purumdaba khibu nahak uhanbiraga na ki waina khibu tambiduna takbiduna ipaiso na ki nachanu pa Jesu Christ gumbagi saktam aduda khibu bonang simdopiba kaya gi matik chawkraba na ki pangal no amsung kya gi matik kankraba amasung chawkraba na ki thabak na Prabhu thagachari Mamang matam sing da amasung hokro matam sing da Prabhu Esor thagat pa amasung mingjat khudingmak sing adu aigi amasung eikhoigi sonbagi mapana mi sing na thagat piba amasung mi sing na wang thagat piba amasung mi sing na sakhang piba adu pamkhiba matam adu gi mak Prabhu pa haidok chari Prabhu kaya kim ting pangkraba eikhoigi wakhalon adu ngasing namti ibong hana khoda takpe thagat ba matik ma adu haiba khudingmak sing da pigi du base ipana hon khaktani Prabhu eikhoina mamang punsi matam sing Prabhu nangon pigidaba matik mangal adu lawtholaga eikhoi ngonda amasung eikhoi isa da piki matam adu gidam da khokpi lemoriba matam sing asi Prabhu nak lawbi adu nabu thagat chabada nangonda singlupta amasung Krista Jisuda matam pumnamaki oina miron pumnamakta matik mangal oisunu haiba punsi sida koi hinganbi ipa eikhoina nemsunu ayhagina nemsunu nahagina wangsunu Jesu Kristo yung ginizari. Amen.